ꯑꯂꯨꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯝꯕ ꯀꯥꯟꯆꯤ ꯇꯧꯔꯒ ꯉꯥꯔꯤ ꯍꯥꯞꯆꯗꯕꯤꯗ ꯁꯤꯅ ꯍꯋꯥꯏ ꯃꯨꯛꯁꯣꯔꯤ ꯊꯣꯡꯕ, ꯑꯗꯒꯤꯗꯤ ꯁꯤꯅ ꯁꯣꯏꯕꯨꯝꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕ, ꯁꯤꯗ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯂꯩꯔꯦ, ꯑꯗꯒꯤꯗꯤ ꯁꯤꯅ ꯉꯥꯔꯤ ꯌꯥꯎꯗꯕꯤ ꯃꯣꯔꯣꯛ ꯑꯈꯥꯕꯒ ꯇꯧꯔꯒ ꯀꯣꯕꯤꯅꯦ ꯄꯥꯐꯣꯔꯅꯦ ꯇꯧꯔꯒ ꯊꯣꯏꯗꯤꯡ ꯈꯔ ꯍꯥꯞꯆꯔꯒ ꯁꯤꯡꯖꯨ ꯁꯨꯕ, ꯉꯁꯤꯗꯤ ꯉꯥꯔꯤ ꯌꯥꯎꯗꯕꯤꯗ ꯉꯥ ꯁꯥ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯊꯣꯡꯖꯕꯅꯦ ꯁꯤꯗ ꯂꯩꯔꯦ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯎꯁꯣꯞꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯁꯨꯝ ꯆꯥꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯄꯒꯤꯅ ꯁꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯃꯊꯦꯜ ꯌꯥꯝꯗꯕꯤꯗ ꯁꯤꯈꯛ ꯃꯊꯦꯜ 5ꯁꯤꯈꯛ ꯂꯣꯡꯖꯕꯅꯦ꯫ ꯁꯤꯗꯅ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯆꯔꯦ, ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄꯒꯤ ꯈꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯑꯦ꯫ ꯑꯩꯒꯤ ꯂꯥꯏꯒꯤ ꯄꯨꯈꯝꯁꯦ ꯌꯥꯝ ꯆꯥꯎꯃꯟꯈꯔꯦ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩ ꯂꯩꯇꯕꯅꯤꯅ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯊꯥꯗꯣꯛꯄꯗꯣ ꯃꯤꯅ ꯀꯩ ꯈꯟꯈꯤꯅꯤꯅ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯕꯦꯔꯦꯟꯗꯥ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯊꯥꯅꯕꯗꯣ ꯑꯗꯨꯒꯤ ꯇꯧꯔꯒ ꯁꯤꯒꯤꯗ ꯈꯔ ꯊꯥꯗꯣꯛꯆꯔꯦ꯫ ꯁꯣꯏꯔꯁꯨ ꯃꯤꯒꯤ ꯃꯔꯝꯅꯤꯅ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯁꯨꯝ ꯇꯧꯕꯗꯣ ꯃꯤꯅ ꯁꯨꯝ ꯅꯣꯛꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ, ꯊꯣꯡꯒꯥꯟꯗꯗꯤ ꯊꯥꯗꯣꯛꯆꯗ꯭ꯔꯦ꯫ ꯁꯨꯝ ꯑꯩꯅ ꯇꯔꯄꯣꯟꯁꯨ ꯌꯥꯎꯕ ꯐꯪꯗꯦ ꯁꯤꯗ ꯂꯩꯕꯅꯤꯅ, ꯑꯗꯒꯤꯗꯤ ꯂꯥꯏ ꯁꯣꯟꯕ ꯀꯩꯀꯥꯒꯤꯗꯤ ꯑꯩꯈꯣꯏ ꯍꯩꯖꯗꯕꯅꯤꯅ ꯇꯧꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯉꯁꯤ ꯃꯦꯔꯥꯃꯦꯁꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯁꯨꯝ ꯉꯥ ꯉꯥꯔꯤ ꯀꯩꯀꯥ ꯊꯥꯛꯇꯕꯤꯗ ꯁꯨꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯒ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯆꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯆꯥꯒꯦꯅ ꯇꯧꯖꯔꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯈꯨꯆꯥꯎ ꯑꯃꯅꯦ꯫ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯄꯤꯛꯄꯁꯨ ꯅꯠꯇꯕ ꯃꯌꯥꯏ ꯋꯥꯏꯔꯞ ꯆꯥꯎꯕꯗꯣ꯫ ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯑꯒ ꯄꯨꯔꯛꯄꯅꯦ, ꯑꯩꯅ ꯂꯩꯒꯦꯅ ꯍꯥꯏꯈꯤꯕ꯫ ꯃꯣꯏ ꯁꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯩꯒꯨꯝꯕ ꯈꯔ ꯊꯥꯏꯌꯦꯕ, ꯌꯣꯜꯂꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯂꯨꯄꯥ 90ꯅꯦꯅ ꯆꯥꯎꯗꯤ ꯆꯥꯎꯕꯅꯦ꯫ ꯁꯦ ꯈꯥꯏꯗꯠꯈ꯭ꯔꯦ ꯑꯩꯅ, ꯑꯗꯨꯒ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯡꯗꯤ ꯍꯣꯡꯉꯦ ꯂꯨꯄꯥ 90 ꯍꯥꯏꯁꯦ꯫ ꯆꯥꯗꯤ ꯆꯥꯗ꯭ꯔꯤ, ꯆꯥꯔꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯁꯤꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ, ꯁꯨꯃꯥꯏꯅ ꯃꯆꯤ ꯃꯆꯤꯗ ꯍꯥꯞꯄ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯎꯁꯣꯞꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡꯅꯦ ꯈꯜꯂꯒ ꯃꯌꯥꯝ ꯑꯩ ꯆꯥꯖꯕꯗꯤ ꯎꯠꯆꯔꯔꯣꯏ꯫